저 ꯑꯩ ꯉꯁꯤꯁꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯏꯁꯦ ꯑꯩꯅ ꯅꯍꯥꯟ ꯂꯨꯍꯣꯡꯕ ꯊꯣꯛꯄꯒꯤ ꯍꯥꯏꯕꯗꯤ ꯃꯧ ꯃꯈꯨꯠ ꯂꯧꯈꯠꯄꯒꯤ ꯅꯨꯃꯤꯠꯇ ꯆꯠꯃꯤꯟꯅꯕ ꯕꯦꯕꯤꯗꯣ ꯁꯤ ꯑꯩꯈꯣꯏ ꯏꯇꯦꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ. ꯑꯗꯣ ꯃꯥꯒ ꯑꯩꯒ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯣꯏꯅꯤ. ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯤ ꯑꯍꯥꯟꯕ ꯆꯠꯐꯝꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦꯀꯣ. ꯑꯗꯣ ꯑꯅꯥꯅꯁꯨ ꯀꯌꯥ ꯆꯥꯕꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯑꯅꯧ ꯑꯅꯧꯕ ꯀꯩꯅꯣꯅꯤꯅ. ꯑꯗꯣ ꯉꯁꯤ ꯎꯇꯤ ꯊꯣꯡꯕꯁꯦ ꯁꯤꯅ ꯑꯩ ꯍꯥꯏꯖꯔꯛꯀꯦ. ꯁꯤꯅ ꯑꯩꯒ ꯀꯩꯅꯣ ꯆꯠꯃꯤꯟꯅꯕꯗꯣ ꯕꯧꯕꯥꯗ ꯍꯥꯏꯗꯤ ꯃꯈꯨꯠ ꯂꯧꯈꯠꯄ ꯃꯧ ꯃꯈꯨꯠ ꯂꯧꯈꯠꯄ ꯆꯠꯄꯗ ꯈꯨꯁꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯇꯩꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯈꯨꯁꯤꯗꯣ ꯃꯣꯏꯅ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯍꯥꯏꯗꯣ ꯎꯇꯤ ꯊꯣꯡꯕꯁꯦ ꯄꯤꯔꯛꯏꯅꯤ. ꯃꯨꯛꯕꯥꯡ ꯊꯣꯡꯕꯗ ꯌꯥꯎꯋꯦꯅ. ꯈꯨꯁꯤꯒꯤ ꯊꯦꯡꯛ ꯌꯨ ꯈꯨꯁꯤ, ꯅꯪꯅ ꯎꯇꯤ ꯊꯣꯡꯕ ꯄꯤꯔꯛꯄꯒꯤ. ꯑꯗꯨꯒ ꯈꯨꯁꯤꯒꯤꯁꯨ ꯆꯦꯅꯦꯜ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯅꯧꯅ ꯍꯥꯡꯕꯅꯤ. ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯈꯨꯁꯤꯒꯤꯗꯃꯛꯇ. ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎꯀꯣ. ꯈꯨꯁꯤꯒꯤꯁꯨ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ. ꯑꯩꯒꯤꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯅ. ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯖꯔꯒꯦ. ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯏꯟꯖꯔꯛꯀꯦ. ꯎꯁꯣꯏ ꯃꯦꯠꯄꯒ ꯑꯗꯩꯗꯤ ꯎꯇꯤ ꯊꯣꯡꯕꯒ ꯑꯉꯧꯕꯁꯨ ꯍꯥꯞꯄꯛꯀꯦ. 이ችን 나오신 모양다. 이제 이렇게 라이드 가둬그래고 이ችን 나오신 모양다. 이ችን 나오면 지금 자민하시고 적절하게 자. 왜? ꯃꯇꯝꯒꯤ ꯏꯟꯖꯥꯡꯅꯤꯅ ꯍꯥꯎꯏꯅ. 우소이 метꯕꯁꯨ ꯃꯣꯇꯣꯔ 우티ꯗ 우소이 ꯍꯥꯞꯄꯒ ꯃꯣꯇꯣꯔ 우티 ꯊꯣꯡꯕꯁꯨ ꯍꯥꯎꯏ. 하오이 하오이는 지 잡힐 것 같아. 여기 제주 하오이에 포토노아는 했다가요. 그래서 나도 그냥 이제만 포토노아는 거기거든. 베비는 아마 있을지 만능이. em qua cha đi. 우리 메이트가 타고 하오거니. 어제 이거 먹은데 내가 한데 우리 마히 자와디 하우자래.
까보라. Apa baby? Mana nusi nak? Potong hai benda nak. Kin juga potong dah hai nak lagi. Ayam, pecah betul aja deh. Matang juga, lotion lagi. Langkai station ni. Namsawi Langkai station ni. Hana di PM ya jadi Namsawi me. Kerja benar suloi ya jadi. Hana di PM ni Langkai station ni jam PM. Jadi jam Namsawi sih enggak ya. Kerja